Lamphelpat leiba Imphal West District ke DC Office Complex manakta thokhiba Thoudok amaga mari leinana Central Bureau of Investigation CBI na Thijillibani Haiduna Meeyam da Mental Harassment Leptana Piriba Asi Khudakta Lepkadabani haina Naoremthong Laishram Leirak Khullen Leikai amadi Shamushang Apunba Meira Paibi ki member Soraisam Memsana na phongdorakli Hiram asigi matangda ngasi Laishram Leirak Khullen Leikai amadi Shamushang Apunba Meira Paibi na shinduna Imphal West District ke DC Office manakta pangthokkhiba wakat meepham amada wafam asi phongdokladuna Memsana na hai thokhiba me mari da thokhiba laibak thiba Thoudok amada Imphal West District ke DC Office Complex manakta nupa amaga nupi amaga leikide amade nupi amana sokhe Thoudok asiga mari leinana CBI na thijinbada leikai gi miyamda mental harassment pire Thoudok adu da yauba miyoi sing phanaba honabagi mingda CBI na circumstantial evidence sagatnaba honabada leikai miyamda tatana saman tharaktuna makhoi gi office ta kauduna mental harassment piba se yaningtaba phongdoktuna ngasigi wakan meepham ase pangthokkpane May ahumgi ahingdagi internet thingbat natana Manipur pumba curfew laikhiba matam aduda Imphal West DC Office Complex mayada leiriba leikai miyam amata mapan thokhankhidaba matam aduda thokhiba Thoudok adu karamna thokhibanu haibadu leikai miyamna chamamnaba oire haukiba me ahumda Churachandpur da thokhiba mesimina yauba amade yum kai kaya mai thakhiba Thoudok adugi matangda de CBI na thigatraga Akhanaba Thoudok asigi damak micham miyamda awaba piba amade leikai miyambu victim ohenaba honarakliba thaurang sing ase athubada lepkadabane CBI gi thawong sing asi leikai miyamna khangba ngamlaktabadagi leikai miyamna CBI gi saman laudaba makoida phone number amadi Aadhaar pidaba amade makoi gi thabak thauram singda cooperation pidaba haina amatoina yanare haina su mak namakha takhi aduga numit aduda thokhiba Thoudok aduda hinghobini victim oibini haiba nupi amakhakna the wire haiba TV channel amakhakta karan thafana loba interview amakhakta hungkhibada sigi disi gi opposite ta tawkhiba sumaina thokhi haiba wahai kyamarum ama haibi mabu hingna kallaga ma Delhi da phamaga interview lawriba case hangatliba mayam sida CBI prop tawhalaiba se adugi leikai du mi hat kadraba leikai sina kallaga ma hingaga satkiba natro aduga amuchang janingi kari marangi adugi amna sensitive oiraba matam aduda without any security karamna makhoi lambi du da lakhibano aduga asugi amna tholiba Thoudok sing asi kantholaga particularly CBI na kari gidamakta hariba incident adu khatang da mana yam kanna prop tawira ino haba aikhoi gi gaujang tek area da nupi macha amaga nupa macha amaga mangri bu sikse NIA na mi phare CBI na du tawre masana tonghiba gari phangi hai adu hoje phaba makhoi gi masagi kariguma saru machet am to su karigi puthokpa ngamdribano haba awga leikai sida leijariba innocent mayam amabu aikhoi gi victim oi hannaba aikhoi bu khudong jadaba aikhoi mentally halaita harass songnanaba gi torokpa thaba ase athobada lepkadabani sininga se aikhoi gi demand tawjariba se